Miyoibagi laibak khubak khunamni haibasi wahai khakta natana kanagumba amagi punsidadi hakthengna thokta banatte Sainadi loikhre adumakpu dakfamdi adumak laihore haibaduni Inkumja lisingani taratret ki November 18 da thokiba Manipur gi ahanba acid attack ki laibak thiba thodokta acid attack ki victim mangsa tabam ongbi Menaka ngasidi kangba naidraba pirang sinthaduna laingak na pigani haina thajaba piramba tengbang wa na ngai hori Paunam ningol mangsatabam ongbi Menaka sahi kuntra humdoi mapuroiba mangsatabam Santos Old Checkon soibam laikai wangkai khunau dagini hojikna New Kaithel Manbida laiba Menaka gi apopagi yumda mapuroiba amadi masa aniga punna laibani Mahaki mapuroiba Santos private gym amada gym instructor ama oine leiri Mahaki mapuroiba na pusilakpa sel khaktana yum pubada awaba mayok narakpadagi matam amada Old Checkon soibam laikai wangkai khunauda kangho borage hotel ama famduna kharada oirabasu mapuroibagi mateng pangma ngamnaba haiduna punsi leminarakhi numit adu 2013 ke November 18 gi numidang pung 8 tarpa adoini mahaki punsigi kaungamnaroidaba thoduk adu thokkiba wangkai khunauga hek thangnana leiriba hatadagi MD tomba kauba laikai gi mioi amana mobile phone ama suknatagi lupa sahumda lauhoro haina mahaki hotel da lakhi mobile adu kanagino amadi karigi yolibano haiba mari makhong khangdabana Menakana mobile adu lauroi haibadagi MD tomba saurapna chatkibani Menakana hotel loisilamlaga mayum halakpada lambi gi amamba jaga amada hana lotuna leiramba MD tombana Menaka tamna acid attack torumlaga khonglai thuna mafam adu thadoktuna senkhi tungda Porompat police na MD tombagi khongol liduna fafaga loinana court na wayal bisar sa tharaba tungda hojik MD tomba maral gi matungina kaisum sagda leiri panba yabadi MD tomba hairiba mioi asi number 4 yonba saba amadi huran chinthi kayada senabadagi mamangdasu jail toina sangluraba mioi ni hairi thodok asi Manipur da ihan hanboina thokibana Laingak ki maikai dagisu ahenba mityeng kaya amadi sangkhe adumapu laingak na piramba thajabasing ngasi fawbadi thabak oina onthorapagi mamidi tadri pikliba masa anigi mahai masing tamba amadi mamanabasinga mimanana masa anigi damak tawninglabasu oirakliba phibam asina masa anigi mabuk fawba thanna pijabada awaba mayoknare haina thamoi sokna pawdam lakhe aina hojik lerise babana Kaithel Manbida mi lau uraga leiba mafamda loksangda ai anaba si phanaba aina mafamsida khangba babagi mateng lauraga leijari adu aije hojik acid haijala matung degi ai hanandi aina suja nomjaraga ai nupagi mateng khaga pangai isagi achapod leiraju haiduna ai honajarame adu hujikti ai ngamdre adubu ijani jana skun chatbada mapong pana chana thangna pija jo ai je ngamdre adu punamak khanga hujik chu leli adu school chapam tamna jo labumnina mamana bajingi marakta le khom daira chatpado ngai taduna nana poraga thindok bazu yawe Menakana phongdoropagi matung inna Chief Minister N Virena compensation oina lupa lakh ahum haukiba 2019 gi April thada pirakre adubu mahaki asopa layengbada changadaba sel pumnamak laingakna puthokani haina thajaba piramnabasu Rims Hospital gi maikaidagi lemna layeng bikhide haina mahakna pendaba phongdokhe loinana matam aduda Chief Minister N Virena mahaki mapuroibada mahaki mahaiga sanaba sarkar gi thabak ama pigani haina thajaba piramba adu ngasi fawbadi mangfawnadriba manglan amagum leiri miyam gi Chief Minister N Virena haibiramba adu thabak oina utpirakpa khawrang ngairi haina mahakna phongdorakhi akhoi aina sob matungda kaino Chief Minister na ai nupagi haidi ai su thabak suba khopa su ngamaroi aduna
मा आई हिंगनबगीदमक्ता आई नुपागी थबक पीबीनी हाइना सेंगी मचिनमकना हाइरम्बा वा हजिपौदी हाइदोखरगा हजिपौदी थबोइना दि पांगथोकपदि लैत्रि अदुगा अखोइना हॉस्पिटल दा लैरकपा मदमदा अखोइगी रिम्स की डायरेक्टर मसामक्ता चीफ मिनिस्टर ना फोन तोरागा अखोइना हेक हॉस्पिटल दा लैबदगिना आइना चटपबो लायेंबदा फ्री दा ट्रीटमेंट तौबिगदबनी अदुगा आइना लैबदा पैसा नुंजा अमता लौबा यारोयना हाइगिबा एमएस की साइट तगी अखोइना हेक लैबदगिना चलमदाइ फावबदा अदुगी बिन पिरममु हाइदना हाइरकपदगी अखोइना डायरेक्टर याम कन्ना उन्नानबो होनरगा आई नुपाना कोइचेन चेंदना होनगी इंकुमजा 2017 की नवंबर 18 दा थोकिबा लाइवक थीबा थोदोक एसिड अटैक की थोदोक अमदा शोक अखोइगी हक्सांगी मथक थंबा सरुक्ता सोकिबा मंगसातबम ओंबी मेनका हुजु हुजिक हाइबा अखोइगी अपोकपगी कैथेल मानबिदा हुजि अपोक पैसंगाइसि हुजिक याम वाना हाइतारी याम वाना लेली मतममदा हक्सांग फरिंगिदा सुबा नोंबा ngamingida होनजरमबदु ngसिदि हक्सांगी फिबमसे अखोइगी तंखायम सोइनाइबि मवोंगदा फावब लैरम मतमसिदा अखोइगी लैगाकी माइकैदगसु मतेंग खरदि फंगमगा मतेंगसे मखातान पिरक्तबगी अचोबा ममीम तारी अदु मतमदुदा चीफ मिनिस्टर एन बिरेन हाइबिरम हाइतारे चीफ मिनिस्टर एन बिरेन अखोइगी थाजब पिबिरम महाकी मपुरोइबा एम संतोषता मसागा चानब थबक पीबीगनेना थाजब पीबिरमदु ngसिदि थबकता ओन्थोरक्तन लैरि अदु अखोइ यंगिबा तारि लैंगाना कदाइ फावबा मेनकागी अवाबसिदा यंगसिनबिबगे अमदि मिडियंग चंगबिबगे हेदो अखोइ यंगमिनबा तारि पाउदम जरिबा शरद शर्मा वीडियो जर्नलिस्ट नरेश कलोना टॉम टीवी न्यूज़ कैथल मानबी।